Hello Wednesday. Sina Wednesday pokpiba singi September month ki card hoidoni ko. Card reading. Wednesday the pokpa singi oina di handaki September month se awabaga nungaibaga yanaba month oikani adubu nungaibana di hengani awaba dagi nungaibana yamna henba haitare adugumba month ama oikani awaba nungaiba haibasidi mi khuding makta dum loinaraga lai edum nungairaga yaba nungairaga lai yaba nate adum waraga lai yaba su nate dana ko ado September month gi oina di Wednesday pokpi ribas ichil nausing se nungaibana henna yamba adugumba month ama oikani ko Wednesday gi handaki September month gi oina dom yingbiribasing haitare Wednesday pokpibasing se si anauba thabak tongningbagi akanba ithil akanba ihul haitare ko isada yam phawgani handaki month gi oina any hiram ama hektada ko karigumba anauba thabak thoram khara paikhatningbagi khara tongningbagi sum apamba leidana ko asigi akanba ihul ama isada yam phawba haitare ko adugumba month ama oigani aduga anauba khudong jaba mayam ama lakpa adugumba month ama su oigani yamna phaba month ama oigani ba handaki September sigi oina ahanbada relationship ki matangda hana laksage relationship ki oina ko already relationship ta leiraba ichil naw singi oina di khoigi magi partner se athomadongi partner se sisiga loina na ko yam harauna celebration gumba tawba yamna mapung phana nungaina leiba haitare ko adugumba karigumba khara leigani samna habada akoigi chen chongba oragasu karigumba khara leidana sum panthung yauri kana khanjaba adugumba gi mikup haitare sigumba yaubana chingwasing adum thoaba leiraba yai kanogi oina relationship ki matang already relationship ta leiraba ichilnaw sing haitare ko aduna tre hargasu yamna harauna yam nungaina fazana leiminaba haitare ko yam harauna nungaina leiminaba adugumba makhalgi mari ama oiganeba nakoigi relationship se handak September month da ko already relationship ta leiba sing se adagi nakoigi partner sing kanoda long distance ta leina gibdo long distance relationship haitare ko mapanda legi bo oragasu lapna leina ba oragasu koido lakpa adugumba karigumba kharasu dum leiraba yai relationship ta leiba ichilnaw sing koina ko aduga single ichilnaw singi oina su adungi punsida yamna thamoi sengba dombu yamna nungsijaba wakhal manajaba adugumba misak haitare ko changakpa yabagi oithokpa adum lei general reading ni na kadai phau chanabano habada dum yengbiyo bako dubu card ki matung inadi adongi punsida yamna thamoi sengba haitare adumbu yamna nungsibiba adongi right person adugumba matam kuinagi mamangdagi dum na ngaijarakpa haitare ko adugumba person lakpa yabagi possibility lei single singi oina su ko aduga khoigi no contact legiba natraga pau faunagi dabado no contact kumba legiba adugumba sumba makhalgi relationship ta leibusu yawi ko mayam sigi marakta makhoigi oinadi punsida kanagumba anauba haitare ko kanagumba gi proposal lakba leitaraga su aina harauna accept tongdaba khara adum leiganeba ko haidi kasagi pass ki aigi haida pass ki aigi ex oiro ke aina sum nungsijagi ba kanagumba aduda sum khalaga leiba natragana adun aigi pass ki mido aduduna ingonda tawbiramba ai betray tawbiramba oigera natraga aingonda cheating tawbiramba oigera adugumba maram singthuna maram oirkanda wakhal nungaitaba ai kitang disappoint oiba ko asigumba sina maram oirkanda aibu thamoi sengna nungsibiba kanagumba matungda lakpa taraga so dugi proposal se accept tawningdaba haitare ko ngasai mamangda wagiba dumaina wagadra kaina khanba natraga ngasai gi mamangda miduna tawbiramiba mongdo adudagi ai kanagumba amta hanna yengjararoi kaina khanba sigumba wakhal phawba yai adum kanagumba kharagi oinadi ko hogibadu dum adugi kanodu dum khallaga leiba haitare duga kanagumba kharagi oinadi regret ka su khara lakpa haitare hogibada aina karigumba khara soirubagi relationship matangda natraga so atopada haitare handaki September month se aina mamangda karigumba khara soiba natraga aranba khara natraga khongphom ma soigibadai karigumba khara soigiba leiraga su ko madugi ningamdaba nungaitaba aingonda khara phaurakpa haitare adugumba khara su leigani handak aga sel thumgi matangda mu yengba matamda isa se aina handaki September month gi oina di ko
wealth haitare fazana sel thum se tansillaga tungshille hain khanjaba haitare fazana dum aina tawjariba sujariba nomjarudu de sujariba nomjariba dudagi phangakpa karigumba amount khara natraga aigi wealth haitare lan thum do fazana mafam chana tungshinjaba natraga fazana dum thamjanba haitare adugumba khara dum leiganeba sel thum tungjanba ngambagi matam oeba sigi September month se lakpaga chatpaga sum chatpana henbas dum lei lakpaga chatpaga manaba su lei adubu handaki September month sigi oina di sel taluba kholuba leiraga su kharam khadi dum tungjanjaba ngamganeba sigi September month se da aduga family natraga aigi kano imanaba imanabising loinabada oiragasu adagidi aigi life partner oiragasu mari am phagani imung manungi marakta lainaba mari imanaba imanabisingagi marakta lainaba mari aigi partner ga khoini gi marakta lainaba mari loinamakse yam phana chatkani sigi September month sida tabak ingkang tawgi khallagasu adum sat sat adum tawgani haibadi horen hayeng thintharaga hayeng horel haidana ngai ngai dana leiraga tawba adugumbadi leiroi September month sida tabakse adum phaja phajana adum pangthokpa ngamgani aduga isada emotion ga mari leinaba haidi emotion se control tawba ngamdaba dum leidana sauni pang saudo sauba haraure adum pangda nungaiba emotion se balance tawraga chatpa ngamdaba orga su hana sumba leiramaga su phajana adum control tawba ngama haneba sigi month sidagi September month sigi oinadi phajana control tawraga yam loksing laina khanba haitare tugumba ngambagi capability do isada dum leirakani kano se September month sigi oina duga amang atong yengaga thabakse fazana yam isaje wakhalse yam mature oirakpa haitare fazana mature oira ani sigi September month sidadi karambana tongjai karambana mangjai ga se fazana balance tawba ngama aneba yamna emotionally balance tawba as well as adum thabak ingkangi maramda su fazana amang atong yengaga balance tawraga chatpa ngamba sugumba makhalgi month ama oigani health ki matangda su health ki matang da yengba matam dadi handaki manchi ko ina adum health se phagani sigi September month sigi oina phajana regular oina adum exercise kumba khara tawbiyo isa se health ki matang da yengba matam da routine ama nairaga chaba thakpada oiraga su sugumba khatang thambiyo health ki matang da adagidi wakhal gi oina di physical health ki silai aduga mental gi mental health ki oina di wakhal kitang nungai taba adugumba khara leiba yai isada negative energy kumba kitang attract tawba yabagi possibility khara uba phange aduna yaring khai pukning wakhal nungai na ba honabiyo dum handaki month afabana henba dugumba makhalgi month amadi oigani sina adumgi handaki September month ki oiba reading ne kadai phawba chanabano habado comment adum ibiro chanai chanade habado general reading oibanina loinamakta chanagani habadi leite thank you.